Ngasisu mahausaगुमना mayamgidamakta nungairaba punga wari ama puduna lakjari. Wari asibu ibirakpana D.N. Kuman. Wari asigi mamingna Aigi Marup Lairen. Thaina mamangai matam amada soinaiba nupa ama lairami. Mahaki mamingna Purel haina kaurami. Purel yamna waraba tolaba misakni. Mahaki makhong animak mi ataygum tawde. Maram asina chatpa matamda yamna warami. Purel bu pokpirambi mamadi laikhidre. Mama atombiga mapaga machal amaga makhoi marini. Purel na pungkak chawrakpa chahi mapan taraga surakpa matamdani. Purel ayuki chak toklaba matung machan thohenbiga sumangda sanaduna lairi. Amaromdana ayuki chak ka chadaba makai miwa nganguraba mama atombi penaudo mayumda halaki. Penauna thongal hek yobaga macha thohenbiga Purelga sumangda sanaribado urami. Penau prap changlaktuna thohenbibu lusamda tap paiduna asumna hairei. Hai aina masigi laina laithungpakpa minnai machasiga sanaminaganu haibase nang yadene ha. Ngasi oire hayeng khaidine hek pulambadane nathibongdo pijaroidabani chang imungda adugane laina pakpa nahaktine changakpa yaroiko. Hauren numidangi ngaro amata laitri aduna maningi tureldagine nga pharoso khangedana nga hek pusilaktraba nathibongdo khangedana ado pijaroidabani minnai machasidi. Asi haina thina cheramlaba matung penau masanupibu pusinduna imungda changkirami. Amaromdana mapabong thoibasu ayuk thabak sururaga mayumda halaki. Shumang hek yaubaga Purel bu ubadagi Purelgi manakta changlai aduga asumna hairei. Ipagi Purel kari amuk tawrabage sumang sida wakal wana ichana leirambabo ipada hayu namatona phubirabo ichada. Pabung fudiye ai kesu tawdiye. Pabung ado pabung hayeng khaidi yumda dum laibiyuko. Ai pabung udabase yamna kiye. Asi hairaga mapada kanna konduna kapjay. Masana kapaduda thoiba thamoi kaijay. Masabu nungsina themjinbiduna imungda changminarei. Adugi matung mapabungga amuk sak saminarami. Purel picturabasu mina kari khankini haibasi phajana khangba ngamlami. Ayuki chak sarukto mamatona khajik khaktang pijaba aduna mapabunggi chak sarukto tangkhai hena chakhirami. Chak toklaba matung mapabungdo thabak amuk chatki. Mapa hek chatkibaga penaudo chai ama pairaduna Purelda phurami. Yengune masigi angangsi sai kayada khangibanoba hayengdagidi napabungna sak sabada yawba yaroiko hek chaba yawbada nanam tatpa makhai phugadoribani. Aina nga pharusu haiba natro ha nathibongna ngam leireba nang. Purelna imaton naza nga phaba chajarage. Nasabu phubiganu imaton nasayam nanare ima nasabu phubiganu. Karigi ima ha namadi sikre nama asibadugi matung inakrone he nangda he soinaiba imaton hayu ima hainu nachinchi masi. Asi hairaga machinda khupakna thajili. Matam aduda thohenbina ibungbu phubiganu haina chai ado mulami. Matam aduda penauna masanupidubu makhut paiduna insinkirami. Asumna Pureldo chaisu ama paiduna turel tamna sekli laklami. Yumga turelga yamna lapnaba natte. Kanagumba mi amana chatpadadi pungja amatamak changgadawba mafamni. Adubu soinaiba Purelna chatpadadi pungja ahumgi matamni changlibase. Asumna yamna wana lakpana huzikti turel yoraklami. Turel adu hek yawbaga nungjaw amada phamduna matau karamna nga phasige haina khanjay. Wakal mapung phadriba oibana wakal thoklamdi. Asumna turel mapada phamduna wakal khalingai sandhya matam yawrakadawri. Pureldo yum hanbada numit tarani kibana nungdudagi kumtharaktuna hannanaba hotnarami. Matam maduda turelgi ichel lakta asiba nga ama tawtharaklibado Purelna urami. Nga asiba adubu tureldagi laukhatuna nga adu paiduna mayumda harau halakirami. Mayum yoraba matung yamna harauna mamatonbu kauzay aduga nga ado pirami.
Matam aduda nga adudi manam khara chelami. Penaudo nga adu tak pairaga purelda nang oina chaw haiduna nga ado machin banda namsili. Minnai macha nang da sikron he natene nang bu yumsida kari kanarige nga apumbase maidara kadaidano lauraga charo ngasigidine nang sak pizeroi adugane napabungdaga hek hairaba nang ne aini yumsidagi tanthokadawbani khang asi haina tathi tawoina tawrami. Purel nga ado mapanda puthoraktuna charumai tharaga nga adu lauduna charami. Asumna matam khara haujinkirami. Nongmagi numitni ayuki matamni purelgi mapabung thoibado tha khara langphaida chatnaba sem sari. Pureldi mapabungbu chatkinu khamjai adubu mapabungna namatonga pabungga halakpa ngairamo haina themjinbirami. Mamatonasu nungsiba saduna purelbu themlami. Asumna mapabungsu thabak chatkre. Pureldo mapabungna chatkhiba ubada thawai yamna nungaijaramdi. Ayuki matam khara hek lanbaga mamatona purelbu turelda chatuna nga pharau natrabadi chak pijaroi hairamlaga yumdagi thokirami. Mamaton hek thokibaga machan thohenbido in atatpa ama paiduna mabung purelgi nakta changlai aduga asumna hairami. Ibung se inne paisilo adugane insina nga mayam ama phaba yaradoine. Ado ibung hayeng wai chawragane imase pijaroisiko haujikti pikpanina imana phubiniba aduna imana hairise tawsiko ado imana sak pijadrasu aigi sarukto ima udringai pirake ko ibung. Asumna machanna pirakliba in ado paiduna turelda laklami. Turel yoraba matung il ado paiduna turelda kumlakhi aduga khonba horami. Adubu ngadi amata phaba ngamlamdi. In ado tatlamdrabadi nga kharada oirabasu pharamgadabani. Adubu in ado tatpanina nga yaurabasu hekta nanthokhtuna chatkirami. Pureldo nga amata phaba ngamdaba aduda wakhal yamna wajai. Matam aduda nga achauba ama purelgi atatpa in aduda panduna laiki. Nga ado makut anina phaduna mayumda purakhi. Asumna nungtigi turelda nga phaba lakpana haujikti nga phabagi mawong khara khanglakhi. Nga su nongmagi phaba hairakhi. Asumna sahi khara haujinkirami. Matam asida purel sahi kunithoi mapung pharami. Adubu mamatonadi purelbu minaigumna sijinari. Mapabungsu haujikti langphai toina chatpana yumda toina leite. Maram asina mamaton penauna purelbu otpibasu hengalakhi. Nongmagi numitni pureldo turelda laktuna nungpaktuda phamlingai nupagi khonjel amada aibu kanbiyu nung asina ai nanduna leire haina turelgi irol nungdagi hairakhi. Pureldo koyeng asum yengduna kadaidagino haina yengli. Aroibada turelda nung ama nomduna leiribado urami. Tanza adudasu nungse laukthokpiyu nungsina ai nanduna leire haina hairakhi. Purelsu mamangda leiriba nung ado makhutna paiduna inthoknaba kanna hotnarami. Khara inthokpa horakpaga nung aduna purelgi khutnama nankirami. Makhut ado satnaba hotnabada unsa adusu tatlami. Adubu araiba thauna phudoktuna nung adubu inthokirami. Nung adu hek inthokibaga lairen ama irol nungdagi phogalaki. Aduga purelda asumna hairakhi. Lairen aduna maruk haina kaujagi. Nahakna aigi thawaise amuk nauna pokpibaga chap manari. Ai ngasidi ngamkhai leitana haraure maruk. Karigumba nahak thengnaramdraba aigi punsi ase loiragadabani. Pureldo haujik phawba wangangdana tuminna leiri. Purelna tuminna leiribagi maramdi lairenna wanganglakpa asigini. Lairel adusu achamba lairel nattabanina purelna khalibado lairel aduna loina khanglami. Maram aduna lairena makhatana asumna hairakhi. Maru nahakna khaliba pumbado aina khangjari. Ai ase laigi laireni. Turel ase aina konduna lairibani. Aina tumduna lairingai nung asina aibu nankhibani. Haujikti aina nahaki awaba pumbasu mateng panglagani. Aduga maru mafamsida nang ai thengnabagi wari ase kana amatada lithokpiganuko. Purel maru aisu nahaka marup oibado yarage
ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯉꯥ ꯑꯃꯠꯇ ꯐꯥꯗ꯭ꯔꯤ, ꯉꯥ ꯈꯔ ꯐꯥꯈꯤꯒꯦ, ꯀꯔꯤꯒꯨꯝꯕ ꯐꯥꯗ꯭ꯔꯕꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏ, ꯑꯗꯨꯅ ꯃꯔꯨꯞ ꯑꯩ ꯉꯥ ꯉꯥꯏꯍꯥꯛꯇ ꯐꯥꯈꯤꯒꯦ, ꯍꯣꯔꯦꯟ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯁꯤꯗꯣ꯫ ꯄꯨꯔꯦꯜꯗꯣ ꯃꯃꯥꯇꯣꯟ ꯀꯤꯕꯅ ꯂꯥꯏꯔꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯏꯟ ꯑꯇꯠꯄ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯉꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯅꯍꯥꯛꯅ ꯏꯃꯥꯇꯣꯟꯕꯨ ꯀꯤꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯂꯒꯗꯣꯏꯅꯤ, ꯅꯍꯥꯛꯀꯤ ꯉꯥ ꯑꯗꯨꯁꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯇꯧ ꯑꯁꯤ ꯎꯕꯗ ꯃꯔꯨꯞ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦꯗꯣ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯣꯡ ꯑꯗꯣ ꯐꯅꯅꯕ ꯍꯤꯗꯥꯛ ꯃꯅꯥ ꯍꯦꯛꯂꯨꯁꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯠ ताद्रिङꯩ ꯉꯥꯁꯨ ꯑꯩꯅ ꯃꯌꯥꯝ ꯄꯤꯔꯒꯦ, ꯑꯩꯕꯨ ꯊꯥꯖꯧ ꯃꯔꯨꯞ꯫ ꯄꯨꯔꯦꯜꯁꯨ ꯂꯥꯏꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯄꯨꯔꯦꯜꯗꯣ ꯍꯤꯗꯥꯛ ꯃꯅꯥ ꯊꯤꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯂꯕ ꯃꯇꯨꯡ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯎꯅꯥ ꯑꯃ ꯃꯌꯥꯅ ꯊꯠꯇꯨꯅ ꯄꯨꯔꯦꯜꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ ꯁꯦ ꯎꯅꯥ ꯑꯁꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯒꯥꯏꯗꯨꯅ ꯃꯍꯤ ꯑꯗꯣ ꯅꯁꯥ ꯄꯨꯝꯕꯗ ꯇꯩꯌꯨꯀꯣ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯤꯗꯥꯛ ꯑꯁꯦ ꯇꯩꯔꯕ ꯃꯇꯨꯡ ꯃꯔꯨꯞꯀꯤ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯦ ꯐꯈꯤꯒꯅꯤ, ꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯄꯨꯔꯦꯜꯅ, ꯃꯔꯨꯞ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯟ ꯑꯁꯦ ꯃꯔꯨꯞꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏꯀꯣ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯦ ꯐꯒꯠꯄ ꯉꯝꯖꯔꯒꯦ꯫ ꯂꯥꯏꯔꯦꯟꯅ, ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ, ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯑꯩꯅ ꯅꯪꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯦ, ꯅꯍꯥꯛꯀꯤ ꯇꯨꯡꯒꯣꯜ ꯑꯁꯦ ꯊꯟꯅꯅꯕ꯫ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟꯅ ꯄꯨꯔꯦꯜꯕꯨ ꯀꯪꯐꯥꯜꯗ ꯐꯝꯍꯜꯂꯒ ꯂꯥꯏꯔꯦꯜꯗꯣ ꯇꯨꯔꯦꯜꯒꯤ ꯏꯔꯣꯜꯅꯨꯡꯗ ꯆꯨꯞ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯨꯞꯂꯕ ꯃꯇꯨꯡ ꯉꯥ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯔꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯤꯠꯃꯥꯡꯗ ꯆꯦꯜꯍꯟꯗꯕꯤꯗ ꯂꯩꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯔꯦꯜꯒꯤ ꯇꯨꯡꯒꯣꯜꯗꯨ ꯊꯟꯅꯕ ꯉꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯀꯥꯏꯅꯔꯗꯨꯅ ꯄꯨꯔꯦꯜꯗꯣ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯟꯖꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯃꯆꯟ ꯊꯣꯏꯍꯦꯟꯕꯤꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯇꯣꯟꯗꯤ ꯃꯌꯨꯝꯗ ꯂꯩꯇꯦ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯃꯍꯥꯏꯖꯩ, ꯏꯕꯨꯡ ꯉꯁꯤꯗꯤ ꯉꯥꯁꯦ ꯌꯥꯝꯅ ꯐꯥꯔꯛꯑꯦꯕ, ꯅꯍꯥꯟꯈꯩꯗꯤ ꯈꯖꯤꯛ ꯈꯛꯇꯪꯗꯒꯤ ꯍꯦꯟꯅ ꯐꯥꯔꯛꯇꯕꯅꯤ, ꯑꯗꯨ ꯉꯁꯤꯗꯤ ꯃꯌꯥꯝ ꯐꯥꯔꯛꯏ, ꯁꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯐꯠꯇꯕꯤꯗꯨꯅ ꯍꯔꯥꯎꯔꯅꯤ, ꯑꯗꯣ ꯏꯕꯨꯡ ꯏꯃꯥꯁꯨ ꯂꯩꯇꯦ, ꯆꯔꯥ ꯋꯥꯟꯁꯤꯔꯥ, ꯆꯥꯛ ꯂꯥꯝꯃꯝꯒꯅꯤꯌꯦ꯫ ꯏꯆꯟ ꯅꯕꯨꯡꯒꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯌꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯠꯇ ꯄꯨꯊꯣꯔꯛꯎ, ꯑꯗꯨꯒꯅꯦ ꯁꯨꯝꯕꯜꯗꯣ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯎ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯣ ꯇꯧꯖꯩ꯫ ꯃꯕꯨꯡꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯤꯔꯕ ꯃꯇꯨꯡ ꯁꯨꯝꯕꯟ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯦꯜꯅ ꯐꯥꯔꯛꯂꯤꯕ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯀꯣꯟ ꯑꯃꯗ ꯌꯣꯛꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯦꯅꯥꯎꯗꯣ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯨꯔꯦꯜꯗꯣ ꯂꯥꯛꯇꯅ ꯀꯧꯔꯛꯏ, ꯍꯩ ꯄꯨꯔꯦꯜ ꯇꯥꯕ꯭ꯔꯣ, ꯃꯁꯤꯒꯤ ꯁꯣꯏꯅꯥꯏꯕ ꯁꯨꯅꯤꯡꯗꯕ ꯂꯦꯝꯖꯥ ꯆꯥꯕꯁꯦ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯥ? ꯃꯁꯤꯗꯅꯦ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯁꯦ ꯋꯥꯏ ꯄꯨꯡꯁꯪ ꯁꯪꯒꯗꯧꯕꯅꯦꯕ, ꯑꯩꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯁꯤꯒꯤ ꯁꯣꯏꯅꯥꯏꯕꯁꯤꯅ ꯀꯣꯆꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦꯕ꯫ ꯄꯨꯔꯦꯜꯗꯣ ꯁꯨꯡꯕꯟꯗ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯁꯨꯔꯝꯕꯅꯤ꯫ ꯃꯃꯥꯇꯣꯟꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯍꯥꯏꯔꯣꯏꯗꯕ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯩ ꯅꯪꯒꯤ ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯄꯥꯟꯒꯦ ꯍꯥꯏꯕꯅꯤꯗ, ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯪ ꯅꯃꯤꯠꯇꯨꯅ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯃꯤꯗꯥꯡ ꯊꯣꯡꯅꯅꯕ ꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ, ꯁꯤꯡ ꯈꯔ ꯊꯤꯔꯨꯆꯣ, ꯑꯗꯨꯒꯅꯦ ꯁꯠ ꯁꯠ ꯍꯜꯂꯛꯎ, ꯅꯪꯁꯦ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦ? ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯉꯝꯅꯕ ꯍꯣꯠꯅꯧ, ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒꯅꯦ ꯆꯥꯊꯣꯛꯀꯦ ꯊꯛꯇꯣꯛꯀꯦ ꯈꯟꯕꯒꯤ ꯃꯍꯨꯠꯇ꯫ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯕꯨ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯗꯨꯅ ꯇꯥꯛꯄꯤꯔꯝꯕ꯭ꯔꯥ ꯇꯝꯕꯤꯔꯝꯕ꯭ꯔꯥ ꯍꯥꯏꯕ? ꯄꯨꯔꯦꯜꯗꯣ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯁꯤꯗ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯗ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥ ꯀꯔꯤꯅꯣ ꯏꯕꯨꯡꯁꯤꯕꯨ ꯅꯆꯥ ꯅꯠꯇꯗꯧꯅ ꯊꯤꯅ ꯊꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯏꯃꯥ? ꯏꯕꯨꯡꯁꯦ ꯁꯣꯏꯅꯥꯏꯔꯕꯅꯤ, ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯅꯤ, ꯏꯕꯨꯡꯁꯤꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯑꯣꯠꯄꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯨꯡꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯅꯅꯕ ꯉꯥꯗꯤ ꯐꯥꯔꯤꯗꯅ, ꯑꯁꯤꯅ ꯑꯗꯨꯝ ꯄꯦꯟꯊꯣꯛꯄ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯃꯥꯅ, ꯍꯩ ꯑꯉꯥꯡꯅ ꯑꯍꯟ ꯁꯥꯔꯛꯀꯅꯨ, ꯅꯕꯨꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯃꯥꯗꯤ ꯑꯌꯣꯛꯄꯅꯤ,
ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯌꯣꯛꯈꯤꯕꯅꯤ꯫ ꯑꯉꯥꯡ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇ ꯀꯨꯝꯃꯛꯀꯅꯨꯀꯣ, ꯉꯁꯤꯅꯦ ꯗꯝ ꯗꯝ ꯐꯨꯗꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯄꯦꯅꯥꯎꯗꯣ ꯄꯨꯔꯦꯜꯅ ꯐꯥꯔꯛꯄ ꯉꯥ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯅꯥꯎꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯦꯜꯁꯨ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯄꯨꯔꯛꯇꯨꯅ ꯆꯥꯛꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯑꯃꯨꯛ ꯁꯨꯔꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯍꯤꯗꯥꯛ ꯁꯨꯕꯒꯤ ꯀꯣꯛ ꯀꯣꯛ ꯍꯥꯏꯕ ꯃꯈꯣꯜ ꯑꯗꯣ ꯃꯃꯥꯇꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯗꯣ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯁꯨꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯜꯅ ꯍꯤꯗꯥꯛ ꯃꯅꯥꯅꯤ, ꯈꯣꯡꯗ ꯑꯃꯗꯤ ꯏꯁꯥ ꯄꯨꯝꯕꯗ ꯇꯩꯒꯦ ꯍꯥꯏꯗꯨꯅ ꯁꯨꯕꯅꯤ ꯈꯨꯝꯖꯩ꯫ ꯄꯦꯅꯥꯎꯗꯣ ꯄꯨꯔꯦꯜꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯄꯨꯔꯦꯜꯅ ꯁꯨꯔꯤꯕ ꯍꯤꯗꯥꯛ ꯑꯗꯣ ꯃꯨꯜꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯂꯨꯈꯥꯀꯣꯝꯗ ꯍꯩꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯤ꯫ ꯍꯥꯏ, ꯃꯣꯔꯣꯛ ꯁꯨꯅꯔꯤꯕ ꯁꯨꯝꯕꯜ ꯑꯁꯦ, ꯍꯨꯅꯤ ꯈꯪꯗꯕ ꯍꯤꯗꯥꯛ ꯃꯅꯥꯁꯦ ꯁꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕꯔꯣ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯤꯅꯥꯏ ꯃꯆꯥꯁꯤꯗꯤ ꯅꯥꯕꯁꯨ ꯐꯔꯔꯣꯏꯗꯕ ꯐꯤꯕꯝꯗꯨꯗ ꯍꯤꯗꯥꯛꯀꯁꯨ ꯇꯩꯅꯤꯡꯉꯤ ꯋꯥ ꯑꯣꯏꯔꯦ꯫ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯍꯩ꯫ ꯍꯩ, ꯏꯁꯤꯡꯗꯨꯝ ꯈꯔ ꯂꯥꯈꯠꯂꯨꯁꯨ, ꯃꯤꯅꯥꯏ ꯃꯆꯥꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯇꯣꯟꯗꯣ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯗꯣ ꯃꯃꯥꯇꯣꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯩ꯫ ꯀꯅꯥꯗꯕꯨ ꯋꯥꯀꯠꯂꯨꯒꯅꯤ, ꯑꯗꯨꯃꯛ ꯋꯥꯀꯠꯐꯝ ꯂꯩꯇ ꯋꯥꯅ ꯈꯥꯡꯖꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯦꯜꯗꯣ ꯃꯃꯥꯡ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯔꯦꯜꯗꯣ ꯇꯨꯕꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯛꯈꯤ, ꯑꯗꯨꯒ ꯑꯌꯣ-ꯆꯩꯅ ꯈꯪꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕꯤ ꯃꯄꯥꯟꯂꯣꯝꯗ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯕꯨꯡꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯏꯕꯨꯡ, ꯀꯔꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯇꯣꯝꯇ ꯆꯠꯂꯤꯕꯅꯣ? ꯅꯆꯟ ꯑꯩꯕꯨ ꯍꯧꯔꯝꯕ ꯌꯥꯗ꯭ꯔꯣ? ꯀꯣꯛꯇ ꯁꯣꯛꯂꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯕ? ꯄꯨꯔꯦꯜꯗꯣ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯤ, ꯅꯍꯥꯛꯁꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡ ꯏꯕꯨꯡꯒꯤ ꯏꯆꯟ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ꯫ ꯑꯗꯨꯕꯨ ꯅꯕꯨꯡꯗꯤ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯁꯣꯏꯅꯥꯏꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯩꯁꯦ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ? ꯅꯕꯨꯡꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯁꯤꯈꯤꯕꯅ ꯐꯔꯕꯅꯤ꯫ ꯍꯤꯡꯂꯨꯕꯗ ꯀꯥꯟꯅꯔꯔꯣꯏꯗꯕ ꯄꯨꯟꯁꯤꯅꯤ ꯅꯕꯨꯡꯗꯤ꯫ ꯅꯕꯨꯡꯕꯨ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯏꯆꯟ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ, ꯏꯕꯨꯡ, ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯅꯆꯟ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯕꯨꯡꯒ ꯃꯄꯣꯛꯁꯤꯒꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯕꯨꯡ, ꯅꯍꯥꯛ ꯂꯩꯕꯅ ꯅꯆꯜ ꯑꯩꯁꯨ ꯈꯨꯜꯁꯤꯗ ꯆꯥꯎꯊꯣꯛꯂꯤꯕꯅꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯏꯃꯥꯁꯦ ꯑꯩ ꯌꯥꯝꯅ ꯍꯥꯠꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯏꯕꯨꯡꯗ ꯑꯣꯠꯄꯤꯔꯤꯕ, ꯆꯩꯕꯤꯔꯤꯕ, ꯂꯥꯛꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯗꯣ ꯏꯕꯨꯡ, ꯅꯍꯥꯛ ꯁꯦꯡꯅꯗꯤ ꯈꯨꯝꯕꯤꯌꯨ, ꯋꯥ ꯂꯣꯠꯄꯤꯅꯨꯀꯣ꯫ ꯑꯩꯗꯤ ꯏꯕꯨꯡꯁꯦ ꯑꯩꯒꯤ ꯏꯕꯨꯡꯗꯨꯃꯛꯅꯤ ꯈꯟꯖꯩ꯫ ꯑꯗꯣ ꯏꯃꯥ ꯐꯠꯇꯕꯤ ꯑꯁꯤꯅꯗꯤ ꯏꯕꯨꯡꯁꯦ ꯑꯌꯣꯛꯄꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯕꯨꯡ ꯅꯠꯇꯕ꯭ꯔꯥ ꯏꯕꯨꯡ? ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ꯫ ꯄꯨꯔꯦꯜꯅ, ꯏꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯤ, ꯀꯅꯥꯅ ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯕꯨꯡ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥꯅ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯏꯆꯟ, ꯏꯁꯤꯡꯁꯦ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯁꯣꯛꯂꯛꯎ, ꯑꯗꯨꯒꯅꯦ ꯏꯕꯨꯡꯒ ꯆꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯕꯨꯡ ꯃꯆꯟꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯉꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯗꯨꯁꯨ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯅ ꯄꯤꯈꯤꯕ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯃꯃꯥꯇꯣꯟꯅ ꯂꯪꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ, ꯑꯁꯨꯝꯅ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯁꯤ ꯃꯔꯨꯞꯅ ꯇꯩꯅꯕ ꯍꯤꯗꯥꯛꯇꯣ ꯑꯩ ꯁꯦꯝꯂꯝꯂꯒꯦ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯇꯩꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯃꯐꯝꯁꯤꯗ ꯃꯔꯨꯞ ꯂꯩꯕꯤꯔꯝꯃꯨꯀꯣ꯫ ꯃꯔꯨꯞꯀꯤ ꯑꯅꯥꯕ ꯄꯨꯝꯕ ꯑꯩꯅ ꯀꯣꯛꯍꯟꯖꯒꯦ ꯃꯔꯨꯞ꯫ ꯑꯗꯨ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯇꯨꯡꯒꯣꯜꯗꯣ ꯄꯤꯔꯛꯎ, ꯑꯩ ꯉꯥ ꯐꯥꯕꯤꯔꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯄꯨꯔꯦꯜꯒꯤ ꯇꯨꯡꯒꯣꯜꯗꯣ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯏꯔꯣꯜꯅꯨꯡꯗ ꯄꯨꯊꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯨꯗꯛꯇ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯉꯥ ꯄꯤꯛ ꯊꯟꯅ ꯐꯥꯕꯤꯔꯕ ꯃꯇꯨꯡ ꯏꯔꯣꯜꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯄꯨꯔꯦꯜꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯦꯟꯗꯣ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯆꯠꯈ꯭ꯔꯕꯗ ꯄꯨꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯟꯖꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯄꯨꯛꯐꯠꯇꯕꯤ ꯄꯦꯅꯥꯎꯅ ꯋꯥꯈꯜ ꯑꯃ ꯈꯟꯖꯈꯤ꯫ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯂꯥꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯃꯥꯅ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯄꯗ ꯆꯥꯅꯅꯕ ꯇꯟ ꯈꯔ ꯁꯦꯝꯂꯒꯦ, ꯑꯗꯨꯒ ꯇꯟ ꯑꯗꯨꯗ ꯍꯨ ꯇꯩꯗꯨꯅ ꯃꯤꯅꯥꯏ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯂꯧꯔꯒꯦ꯫ ꯀꯥꯟꯅꯗꯦ, ꯍꯌꯦꯡꯃꯛ ꯄꯥꯡꯊꯣꯛꯂꯒꯦ꯫
ꯑꯁꯤ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯦꯅꯥꯎꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯅꯤ ꯄꯨꯔꯦꯜꯗꯣ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯆꯪꯂꯛꯇꯨꯅ ꯄꯨꯔꯦꯜꯗ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯄꯦꯅꯥꯎꯅ ꯈꯨꯠꯂꯩꯊꯨꯅ ꯇꯟ ꯈꯔ ꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯇꯟ ꯈꯨꯗꯤꯡ ꯍꯨ ꯇꯩꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯦꯜꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯄꯨꯔꯦꯜꯗ ꯄꯤꯔꯝꯃꯤ꯫ ꯄꯨꯔꯦꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯗꯣ ꯇꯨꯔꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯌꯧꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯄꯨꯔꯦꯜꯅ ꯈꯟꯖꯩ, ꯅꯍꯥꯟꯈꯩꯗꯤ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯦꯟꯅ ꯆꯥꯕ ꯐꯪꯂꯅꯤ꯫ ꯏꯃꯥꯇꯣꯟꯁꯦ ꯃꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯗꯤ ꯇꯟꯁꯦ ꯄꯦꯟꯅ ꯆꯥꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯀ ꯊꯟꯅ ꯆꯥꯛ ꯆꯥꯔꯛꯇꯕ ꯑꯗꯨꯗ ꯇꯟ ꯑꯗꯣ ꯄꯦꯟꯅ ꯆꯥꯒꯦ ꯈꯟꯅ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯨ ꯇꯩꯔꯕ ꯇꯟ ꯑꯗꯣ ꯑꯁꯨꯝ ꯆꯥꯔꯛꯄꯅ ꯇꯟ ꯑꯃꯈꯛꯇ ꯉꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯄꯨꯔꯦꯜꯗꯣ ꯃꯃꯤꯠ ꯄꯥꯡꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯃꯕꯨꯛ ꯃꯅꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯃꯕꯨꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯄꯥꯏꯗꯨꯅ ꯆꯩꯅꯥ ꯈꯥꯡꯖꯩ꯫ ꯑꯗꯨꯕꯨ ꯆꯥꯛꯄ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗꯒꯤ ꯏꯁꯤꯡ ꯊꯛꯀꯦ ꯈꯟꯅ ꯇꯨꯔꯦꯜꯗ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗ ꯄꯨꯔꯦꯜꯗꯣ ꯇꯨꯔꯦꯜꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜꯗꯣ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯔꯦꯜꯅ ꯆꯥꯁꯤꯟꯈꯤꯕ ꯍꯨ ꯌꯥꯎꯕ ꯇꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜꯗꯣ ꯋꯥꯈꯜ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯂꯛꯇ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯧꯊꯈꯤꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯄꯨꯔꯦꯜꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯜꯗꯨꯁꯨ ꯄꯨꯔꯦꯜꯒ ꯎꯅꯕ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯦꯜ ꯌꯧꯔꯕꯗ ꯂꯥꯏꯔꯦꯟꯗꯨꯅ ꯄꯨꯔꯦꯜꯕꯨ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯄꯨꯔꯦꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯅꯨꯡꯄꯥꯛ ꯊꯛꯇ ꯂꯩꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯣ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯜꯗꯣ ꯅꯨꯡꯄꯥꯛ ꯊꯛꯇꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯄꯨꯔꯦꯜꯕꯨ ꯌꯦꯡꯖꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯨ ꯇꯩꯕ ꯇꯟ ꯑꯗꯨꯗ ꯍꯦꯛ ꯃꯤꯠꯆꯥꯅꯅ ꯂꯥꯏꯔꯦꯟꯅ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯟ ꯑꯗꯣ ꯍꯨ ꯇꯩꯕ ꯇꯟꯅꯤ ꯍꯥꯏꯕ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯨ ꯇꯩꯕ ꯇꯟ ꯑꯁꯤ ꯄꯨꯔꯦꯜꯅ ꯆꯥꯔꯨꯕꯗꯒꯤ ꯄꯨꯔꯦꯜ ꯑꯋꯥꯕ ꯇꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯔꯣꯜ ꯅꯨꯡꯗꯨꯗ ꯂꯥꯏꯔꯦꯜꯗꯣ ꯂꯨꯞꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯁꯥ ꯄꯨꯝꯕ ꯌꯦꯠꯇꯨꯅ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯄꯨꯔꯦꯜꯒꯤ ꯃꯐꯥꯏꯒꯟꯗ ꯆꯤꯛꯇꯨꯅ ꯍꯨ ꯄꯨꯝꯕꯗꯣ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯄꯨꯔꯦꯜꯒꯤ ꯃꯁꯥꯗꯒꯤ ꯍꯨ ꯄꯨꯝꯕ ꯆꯤꯡꯊꯣꯛꯄ ꯂꯣꯏꯔꯝꯃꯤ꯫ ꯍꯨ ꯑꯗꯣ ꯃꯁꯥꯗ ꯌꯥꯎꯗ꯭ꯔꯕꯗ ꯄꯨꯔꯦꯜꯗꯣ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫ ꯄꯨꯔꯦꯜꯒꯤ ꯃꯔꯨꯞ ꯂꯥꯏꯔꯦꯜꯗꯨꯅ ꯄꯨꯔꯦꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟꯅ ꯄꯨꯔꯦꯜꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯔꯨꯞ ꯄꯨꯔꯦꯜ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯄꯨ ꯍꯥꯠꯅꯕ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯅ ꯍꯣꯠꯅꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯔꯨꯞꯀꯤꯗꯃꯛ ꯑꯩ ꯂꯩꯔꯤ꯫ ꯑꯩꯅ ꯐꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯥꯛꯑꯣ ꯃꯔꯨꯞ, ꯑꯩꯒꯤ ꯏꯊꯛꯇ ꯇꯣꯡꯂꯛꯎ, ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯗ ꯆꯠꯂꯁꯤ꯫ ꯅꯍꯥꯛꯅ ꯌꯨꯝ ꯍꯟꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯃꯔꯨꯞ, ꯅꯍꯥꯛꯅ ꯆꯥꯈꯤꯕ ꯇꯟ ꯑꯗꯣ ꯑꯆꯝꯕ ꯇꯟ ꯅꯠꯇꯦ, ꯍꯨ ꯇꯩꯕ ꯇꯟꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯅ ꯇꯟꯗ ꯍꯨ ꯇꯩꯁꯤꯟꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯃꯔꯨꯞ, ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯑꯩꯒꯤꯗ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ꯫ ꯄꯨꯔꯦꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯇꯣꯟꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟꯗꯗꯤ ꯑꯁꯥꯎꯕ ꯄꯣꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯨꯔꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯕꯗ ꯂꯥꯏꯔꯦꯟꯒꯤ ꯂꯩꯐꯝ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯨꯔꯦꯜꯕꯨ ꯄꯣꯊꯥꯍꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯍꯤꯗꯥꯛ ꯃꯅꯥ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯖꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯔꯦꯟꯅ ꯄꯨꯔꯛꯂꯤꯕ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯄꯨꯔꯦꯜꯕꯨ ꯍꯧꯗꯣꯛꯂꯒ ꯄꯤꯖꯔꯝꯃꯤ꯫ ꯄꯨꯔꯦꯜꯁꯨ ꯍꯤꯗꯥꯛ ꯃꯅꯥꯗꯣ ꯇꯥꯞ ꯂꯧꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯅꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯦꯟꯅ ꯑꯁꯨꯝꯅ ꯄꯨꯔꯦꯜꯗ ꯍꯥꯏꯔꯛꯈꯤ, ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥꯁꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯄꯨꯝꯕ ꯇꯩꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯣꯊꯥꯔꯁꯤ ꯃꯔꯨꯞ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯄꯨꯔꯦꯜꯅ ꯍꯤꯗꯥꯛ ꯃꯅꯥ ꯑꯗꯣ ꯅꯣꯏꯕ ꯂꯣꯏꯔꯗꯨꯅ ꯃꯁꯥꯗ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯂꯥꯏꯔꯦꯟꯅ ꯄꯨꯔꯦꯜꯗ ꯍꯩ ꯑꯃ ꯄꯤꯗꯨꯅ ꯆꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯑꯗꯣ ꯄꯨꯔꯦꯜꯅ ꯆꯥꯔꯝꯃꯤ꯫ ꯍꯩ ꯑꯗꯨ ꯍꯦꯛ ꯆꯥꯔꯨꯕꯗꯒꯤ ꯄꯨꯔꯦꯜꯗꯣ
ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯆꯣꯛꯊꯕ ꯄꯨꯝꯕ ꯀꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄꯣꯊꯥꯅꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯣꯏꯍꯦꯟꯕꯤꯗꯣ ꯃꯕꯨꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯅ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯊꯣꯡꯒꯥꯟꯗ ꯉꯥꯏꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯦꯅꯥꯎꯗꯣ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯥꯛꯁꯪꯗ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯟꯖꯩ, ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯁꯣꯏꯅꯥꯏꯕ ꯃꯤꯅꯥꯏꯗꯣ ꯁꯤꯔꯝꯃꯅꯤꯕ꯫ ꯄꯦꯜꯂꯤꯗꯀꯣ ꯉꯁꯤꯗꯤ ꯑꯩꯁꯦ ꯁꯣꯏꯅꯥꯏꯕꯗꯨꯗ ꯎꯅꯤ ꯈꯟꯕꯗ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯉꯁꯤꯗꯒꯤꯗꯤ ꯎꯔꯔꯣꯏꯗꯅ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯦ ꯃꯅꯤꯡ ꯇꯝꯖꯔꯅꯤ꯫ ꯃꯄꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯥꯟꯅꯗꯦ꯫ ꯉꯁꯤꯗꯤ ꯆꯥꯛꯀꯁꯦ ꯉꯟꯅ ꯆꯥꯗꯨꯅ ꯄꯣꯊꯥꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯗꯨꯅ ꯀꯗꯣꯝꯗ ꯂꯩꯔꯤꯖꯥꯠꯅꯣ? ꯑꯁꯤ ꯈꯜꯂꯕ ꯃꯇꯨꯡ ꯊꯣꯏꯍꯦꯟꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯃꯥ, ꯑꯩꯒꯤ ꯏꯕꯨꯡꯗꯣ ꯍꯜꯂꯛꯇ꯭ꯔꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄꯅꯦ꯫ ꯄꯦꯅꯥꯎꯅ, ꯍꯥꯏ, ꯀꯅꯥꯒꯤ ꯏꯕꯨꯡꯅꯣ ꯍꯥ? ꯃꯗꯨꯒꯤ ꯁꯣꯏꯅꯥꯏꯕꯗꯣ ꯅꯕꯨꯡ ꯅꯠꯇꯦꯅ ꯏꯃꯥꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ? ꯃꯍꯥꯛꯇꯤꯅꯦ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯜꯂꯛꯇ꯭ꯔꯒ ꯇꯣꯛꯁꯅꯨ, ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯕꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯃꯥꯒꯤꯗꯨ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯏꯕꯨꯡꯗ ꯑꯗꯨꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯔꯤꯕꯗꯨꯕꯣ? ꯏꯃꯥ, ꯅꯍꯥꯛꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ? ꯏꯕꯨꯡꯅ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯤꯕꯗꯨ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯣꯏꯅꯥꯏꯕ ミꯁꯛ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥ, ꯅꯍꯥꯛꯅ ꯅꯆꯥꯕꯨ ꯊꯤꯅ ꯆꯩꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯑꯩꯒꯤ ꯏꯕꯨꯡꯗꯨꯗꯤ ꯃꯤꯅꯥꯏ ꯅꯠꯇꯦ, ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯕꯨꯡꯅꯦ꯫ ꯏꯕꯨꯡꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕ ꯅꯆꯥꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ꯫ ꯍꯥꯏ, ꯑꯉꯥꯡꯅꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ꯫ ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯏꯃꯥꯕꯨꯅꯦ ꯌꯥꯝꯅ ꯁꯥꯎꯍꯜꯂꯛꯀꯅꯨ, ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯂꯛꯀꯅꯨ꯫ ꯊꯣꯏꯍꯦꯟꯕꯤꯗꯣ ꯃꯃꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯊꯣꯏꯍꯦꯟꯕꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯆꯥꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯦꯅꯥꯎꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯄꯨꯔꯦꯜꯕꯨ ꯇꯨꯔꯦꯜꯗ ꯊꯤꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯦꯜ ꯁꯣꯏꯅꯥꯏꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕꯤꯅꯗꯤ ꯊꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯃꯄꯨꯡ ꯐꯥꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯨꯔꯦꯜ ꯃꯥꯡꯈ꯭ꯔꯦ, ꯇꯨꯔꯦꯜꯗ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯦꯅꯥꯎꯗ ꯐꯨ-ꯆꯩꯗꯨꯅ ꯋꯥ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯦꯅꯥꯎꯅꯗꯤ ꯑꯔꯥꯟꯕ ꯉꯥꯛꯇ ꯈꯨꯝꯂꯝꯃꯤ꯫ ꯄꯦꯅꯥꯎ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯑꯁꯨꯝꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯈꯤ, ꯃꯣꯏ ꯄꯥꯕꯨꯡ, ꯄꯨꯔꯦꯜꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯃꯃꯥ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯆꯥꯛ ꯆꯥꯈꯤꯗꯦ, ꯇꯨꯝꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯈꯨꯟꯖꯥ ꯃꯌꯥꯝꯒ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯊꯤꯔꯨꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯃꯥ ꯑꯩꯅ ꯊꯣꯛꯍꯟꯕ ꯅꯠꯇꯤꯌꯦ꯫ ꯊꯣꯏꯕꯅ, ꯌꯥꯔꯦ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯏꯆꯥꯗꯣ ꯃꯄꯥ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯤꯕ ꯄꯨꯝꯕꯁꯦ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯍꯥꯛ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯦꯅꯥꯎꯁꯨ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯔꯦꯜꯒꯤ ꯃꯔꯨꯞ ꯂꯩꯔꯦꯟꯅ ꯄꯨꯔꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯁꯣꯏꯅꯥꯏꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯗ꯭ꯔꯦ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯂꯣꯏꯔꯦꯗꯣ ꯃꯔꯨꯞ꯫ ꯑꯗꯨꯒ ꯃꯔꯨꯞ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯣ ꯅꯍꯥꯛ ꯎꯗ꯭ꯔꯕꯗ ꯌꯥꯝꯅ ꯋꯥꯔꯦꯗꯣ꯫ ꯅꯍꯥꯛꯀꯤ ꯅꯆꯟꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯌꯨꯝꯗ ꯍꯟꯗꯨꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯜ ꯑꯗꯨꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝꯗꯣ ꯊꯥꯡꯊꯕꯒꯤ ꯃꯇꯝ ꯌꯧꯔꯦꯗꯣ꯫ ꯑꯗꯨꯒ ꯃꯔꯨꯞ, ꯁꯦ ꯎꯍꯩꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯎꯍꯩꯁꯦ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯅ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯐꯥꯎꯒꯅꯤ꯫ ꯎꯍꯩ ꯑꯁꯦ ꯅꯍꯥꯛꯀꯤ ꯏꯃꯥꯇꯣꯟꯅ ꯆꯥꯅꯕ ꯑꯩꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯔꯨꯞ, ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯤ꯫ ꯉꯁꯤꯗꯒꯤ ꯃꯔꯨꯞꯇ ꯁꯤꯟꯅꯔꯒꯦ꯫ ꯈꯨꯗꯣꯞ ꯑꯗꯣ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯄ ꯈꯨꯗꯣꯞꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯔꯨꯞ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯋꯥꯠꯇ ꯄꯥꯗꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯣꯀꯣ꯫ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄ ꯅꯍꯥꯛꯀꯤ ꯑꯋꯥꯕꯁꯨ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯃꯔꯨꯞ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯄ ꯈꯨꯗꯣꯞ ꯑꯗꯣ ꯄꯨꯔꯦꯜꯗ ꯈꯨꯗꯣꯜ ꯇꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞ ꯑꯗꯣ ꯄꯨꯔꯦꯜꯅ ꯍꯔꯥꯎꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯨꯔꯦꯜꯕꯨ ꯂꯩꯔꯦꯟ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯤꯠ ꯄꯥꯡꯊꯣꯛꯍꯜꯂꯤ꯫ ꯃꯤꯠ ꯍꯦꯛ ꯄꯥꯡꯊꯣꯔꯛꯄꯒ ꯄꯨꯔꯦꯜꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯈꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯔꯦꯜꯁꯨ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯔꯦꯜꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯨꯔꯦꯜꯅ ꯆꯪꯂꯛꯂꯤꯕꯗꯣ ꯃꯆꯜ ꯊꯣꯏꯍꯦꯟꯕꯤꯅ ꯎꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯕꯨꯡꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯂꯩꯔꯤ꯫ ꯃꯤꯠꯂꯨ ꯑꯅꯤꯗꯁꯨ ꯄꯤꯔꯥꯡ ꯏꯍꯧꯖꯔꯤ꯫ ꯄꯨꯔꯦꯜꯅ ꯃꯆꯟꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯕꯨꯡ ꯑꯃꯗꯤ ꯃꯆꯟ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯈꯣꯏꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯕ ꯎꯕꯗꯒꯤ ꯐꯠꯇꯕꯤ ꯄꯦꯅꯥꯎꯗꯣ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯦꯅꯥꯎ ꯑꯋꯥꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯈꯪꯖꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯋꯥꯍꯩꯅ ꯄꯨꯔꯦꯜꯕꯨ ꯊꯦꯝꯂꯒꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯄꯦꯅꯥꯎꯁꯨ ꯄꯨꯔꯦꯜ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯞꯁꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯔꯦꯜꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯄꯨꯔꯦꯜꯅ ꯃꯃꯥꯇꯣꯟꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯈꯤ꯫ ꯄꯨꯔꯦꯜꯗꯤ ꯍꯧꯖꯤꯛꯁꯨ ꯃꯃꯥꯇꯣꯟꯕꯨ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯃꯆꯥꯅ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯇꯨꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯄꯨꯔꯦꯜꯗ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯦ ꯑꯣꯏꯔꯛꯈꯤꯕ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯪꯖꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯥꯏꯔꯦꯟꯅ ꯀꯟꯕꯤꯔꯛꯈꯤꯕ ꯑꯃꯗꯤ ꯁꯣꯏꯅꯥꯏꯔꯝꯕ ꯃꯍꯥꯛꯀꯤ ꯐꯤꯚꯝꯕꯨ ꯐꯍꯟꯕꯤꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯄꯦꯅꯥꯎꯗꯤ ꯃꯔꯥꯏꯕꯛꯇꯣ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯄꯦꯅꯥꯎꯒꯤ ꯃꯔꯥꯜ ꯂꯩꯕ ꯃꯌꯥꯝꯗꯨꯗꯤ ꯑꯃꯠꯇ ꯄꯜꯂꯝꯈꯤꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯜꯂꯨꯔꯕꯗꯤ ꯃꯃꯥꯇꯣꯟ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯨꯔꯦꯜꯅ ꯈꯪꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯗꯣ ꯄꯦꯅꯥꯎꯁꯨ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯇꯥꯔꯤꯉꯩ ꯄꯦꯅꯥꯎꯒꯤ ꯃꯃꯤꯠꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯍꯩ ꯑꯗꯣ ꯍꯦꯛ ꯎꯔꯨꯔꯦꯗꯣ꯫ ꯎꯍꯩ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯄꯦꯅꯥꯎ ꯎꯍꯩ ꯑꯗꯣ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟꯒ ꯀꯨꯠ ꯀꯨꯠ ꯌꯣꯠꯆꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕꯁꯨ ꯂꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯦꯜꯁꯨ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯈꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯕꯨꯡꯅ ꯆꯥꯅꯕ ꯆꯥꯛ ꯊꯧꯔꯥꯡ ꯇꯧꯖꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯃꯆꯥꯗ ꯄꯤꯖꯅꯕ ꯉꯥ ꯂꯩꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤ ꯆꯤꯛꯂꯤꯉꯩ ꯆꯦꯔꯛ ꯑꯁꯤꯗ ꯐꯠꯇ꯭ꯔꯕꯤ ꯄꯦꯅꯥꯎꯗꯣ ꯄꯨꯔꯦꯜꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯎꯍꯩ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯍꯩ ꯑꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯍꯩ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯕꯒ ꯌꯥꯝꯅ ꯍꯥꯎꯅ ꯄꯦꯅꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯎꯍꯩ ꯑꯗꯣ ꯍꯥꯎꯃꯟꯈꯤꯕꯅ ꯃꯔꯨ ꯐꯥꯎꯕ ꯂꯦꯝꯍꯟꯗ ꯂꯣꯏꯅ ꯆꯥꯈꯤꯔꯝꯃꯤ꯫ ꯎꯍꯩ ꯑꯗꯣ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯦꯅꯥꯎꯗꯣ ꯈꯅꯥꯎ ꯐꯨꯜꯂꯛꯈꯤ꯫ ꯈꯨꯗꯛꯇ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯆꯩ꯫ ꯏꯁꯤꯡ ꯊꯛꯄꯗꯒꯤ ꯐꯨꯟꯕ ꯐꯈꯤꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯊꯣꯏꯍꯦꯟꯕꯤꯕꯨ ꯀꯧꯖꯩ꯫ ꯑꯗꯨꯕꯨ ꯄꯦꯅꯥꯎꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯆꯥꯕꯨ ꯀꯧꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯄꯦꯅꯥꯎꯗꯣ ꯍꯧꯖꯤꯛꯇꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯄꯦꯅꯥꯎ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯆꯔꯛꯏ꯫ ꯃꯃꯥꯅ ꯀꯞꯂꯤꯕꯗꯣ ꯇꯥꯕꯗꯒꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯩ꯫ ꯑꯗꯨꯕꯨ ꯄꯦꯅꯥꯎꯗꯤ ꯂꯣꯜ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯃꯈꯨꯠꯅ ꯈꯅꯥꯎꯗ ꯄꯥꯏꯗꯨꯅ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯈꯪꯕ ꯉꯝꯖꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯨꯔꯦꯜꯁꯨ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯊꯣꯏꯕꯁꯨ ꯉꯥꯖꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯐꯠꯇꯕꯤ ꯄꯦꯅꯥꯎꯗꯤ ꯀꯞꯂꯤ꯫ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯍꯪꯂꯕꯁꯨ ꯃꯔꯝ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯦꯅꯥꯎꯅ ꯄꯨꯔꯦꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯔꯦꯜꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯩ ꯊꯝꯂꯝꯈꯤꯕ ꯃꯐꯝꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯆꯔꯤ꯫ ꯍꯩ ꯑꯗꯣ ꯆꯥꯔꯨꯕꯗꯒꯤ ꯈꯣꯟꯖꯦꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯇꯥꯛꯂꯤ꯫ ꯄꯨꯔꯦꯜꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯥꯏꯔꯦꯟꯅ ꯄꯤꯔꯛꯈꯤꯕ ꯎꯍꯩ ꯑꯗꯣ ꯆꯥꯔꯨꯕꯒꯤꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯜꯗꯣ ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯦꯅꯥꯎ ꯂꯣꯟꯊꯣꯛꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯄꯦꯅꯥꯎꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ꯫ ꯄꯨꯔꯦꯜꯗ ꯁꯣꯏꯅꯥꯏꯕ ꯃꯤꯅꯥꯏ ꯍꯥꯏꯅ ꯀꯌꯥꯔꯛ ꯆꯩꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯍꯥꯏꯕꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯔꯦꯜꯒꯤ ꯃꯄꯥꯕꯨꯡꯁꯨ ꯊꯕꯛ ꯁꯨꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟꯅ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯞꯇꯨꯒꯤ ꯃꯍꯩꯅ ꯑꯋꯥꯕ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯦꯅꯥꯎꯗꯤ ꯃꯤꯀꯨꯞꯀꯥꯡꯗ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯕꯨ ꯑꯣꯏꯅꯤꯡꯕ ꯌꯥꯎꯕꯒꯦ? ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯠꯁꯦꯝ ꯑꯗꯨꯗ ꯀꯔꯦꯝꯅꯔꯨꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯇꯣꯟ ꯄꯦꯅꯥꯎꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯟꯊꯣꯛꯇꯕꯤ ꯁꯣꯏꯅꯥꯏꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫